अहानबदा मरु ओइबा पाव फंबैना सेप्टेम्बर 3 दगी 12 फाउबा ब्लैक सेप्टेम्बर ओइना ऑब्जर्व तौगदौरी मियामना युमथोंग खुदिंग अमदी स्कूल खुदिंगदा अमुबा फिराल चिंखतपियो हाइना फंबैना अपील तौरक्ली। बिष्णुपुर डिस्ट्रिक्ट की मफम कयादा कुकी टेररिस्ट सिंगा नोंमै कापनबा नुमित मरीनी सूरे फुबाला मनिंग लौकोंदा मैतै खुंजा अमा सोकले। अमदी इंडियन आर्मी दगी रिटायर तौरबा कर्नल एस नेक्टरबु मणिपुर पुलिस डिपार्टमेंट की सीनियर एसपी कॉम्बैट ओइना चही 5 गी टर्म पुनबा हापख्रे। नॉर्थ ईस्ट विंडो टीवी ना संदोक्चरीबा नुमिदांगी पाव असिबु मिरेंग ताबिरिबा पुमनामकपु चैप्लिना मैस्नामने कोमना क्रमजरी हौजिक पाव संदोकना पिजरी। सेप्टेम्बर 3 दगी 12 फाउबा ब्लैक सेप्टेम्बर ओइना ऑब्जर्व तौगनी हाइना फंबैना लाउथोपगा लोइनना चंगसिलकपा खोंजंगसिंगदसु मियामना मतेंग पांगबिनबा फंबैगी स्पोक्सपर्सन निंगथौजा लंचना अपील तौरक्ली। ngasi nungthil hairok part 2 umang laikolda pangthokhiba paumi singa unaba amada phambaigi spokesperson ningthauza lanchana hai me ahum dagi hauratuna cookie singna landarakhiba maitei micham kaya lanjenakhiba thodok asi september 3 asida thamari mapung pharakpaga loinana september 12 kumza lising ama chamapan nifu mapanda manipur gi masagi oiba assembly semduna leizaramba manipur state assembly constitution lising ama chamapan nifu taret leiramba adudagi थुपचिन खिबा नुमित अनि असि लौजरगा ब्लैक सेप्टेम्बर असि लाउथोकपनि हाइखे। ब्लैक सेप्टेम्बर असिगी हौदोकबा नुमित सेप्टेम्बर 3 दा मियामना लंबीदा अमदि खुन खुदिंगदा लान असिदा लेखिद्रबा अथौबसिंगदा हाइकत लेकत तंबियु। ब्लैक सेप्टेम्बर असिगी मनुंगदा मियामना युमथोंग खुदिंगदा अमदि महैलोइसंग सिंगदा अमुवा फिराल चिंखतपियु। अखोई इसागी लमदमदा मिचेन ओइरबा अखोई खुदिंगमकना मसिगी मायोक्ता यानिंगदबा फोंदोकमिनसी लोइनना ब्लैक सेप्टेम्बर गी मनुंगदा तांकक नाइना चंगसिलकपा खोंजंगसिंगदा मियामना सरुक याबियो अमदी पॉलिटिकल लीडर्स सिंग तोंगान बा सीएसओ सिंग उनदुना मणिपुर गी अपुनबगी ओइबा वारेप अमा लांगनबसु होटनगनी अमदी इंडिया गवर्नमेंट ना ngasi फावदा तुमिना लेथोकलगा मियाम गी अपामदा अमता तौरक्तबा अमदी सेक्रेटरी सिंगना मिचम मियामबो सिंगनरकपा मयाम असि ngaktokminaba अखोई पुन्ना चंगसिलमिनसी हाइखे। ngasi फावदा इंडिया गवर्नमेंट ना थबकता ओंथोकपा याबा वाफम अमता थंबिरक्तबा तुमिना लेथोकलगा अखोई मियामबु ओतपिबा कुकी सिंगी लालोंगदा मिचम कया अवाफमदा तहनबता नतना मफम कयादा कुकी सिंगना लांदारकपा लेप्ट्रिबा असिदा सेंट्रल फोर्स सिंगी यामना लुजदबा थवोंग मयाम अमा मियामना उरकपा असिना मियामना खांगबा ngambagi थौना लेरक्तबा ngasiगी फिरेप असि लौरकपनि हाइगे। मफम कयादा कुकी सिंगा लंदारकपा लेप्ट्रिबा सुंबा सिदा ऑपरेशन गी लेबिरिबा लालोंग अमा ओइना ऑपरेटिव टैक्टिक्स हाइबा तारे सेंट्रल अमसुंग पैरामिलिटरी फोर्सेस सिंगी यामना कोलैबोरेटिव ओइबा मोंग मानबा सुंबा थवोंग मयाम अमा मियामना उबिरकपा अदुगा खुंजा सिंना तंबिरकपा मयाम सिना ngasiदी गवर्नमेंट ऑफ इंडिया गी ऑपरेटिव साइलेंस अमसुंग सिक्योरिटी पर्सनल सिंगी ऑपरेटिव टैक्टिक्स असि मयाम से पुंचलकान मियामना खांगबा ngamaktabadagi masiga sagonana aikoina ningsing jaribadi मेगी तांग अहुमदगी हौखिबा मैथै सिंगी अवाब मायोकनरिबा ngasiगी कन्फ्लिक्ट असिगी हौरखम ओइखिबा कुकी सिंगना अखोइबु लंदारखिबा मरा लेतबा कुमी कया लांजेन नहनखिबा सिउंबा थौदोसि हौखिबा मेगी तांग अहुम असि दगी लौजरगा सेप्टेम्बर की तांग अहुम फावबदा था मरी मपुंग फारकपा लोइनना सेप्टेम्बर की तांग 12 1994 मणिपुर की मसागी ओइबा असेंबली सेमदना लेजरंबा अदुगमा मणिपुर स्टेट असेंबली मणिपुर की कॉन्स्टिट्यूशन 1947 लेरंबा अदुदगी खंगौदना मणिपुर की मसागी ओइबा इनर सॉवरेंटी मदुगी इंटरनल सॉवरेंटी अदो मदु सिंगरकांदा अकोय सिबु कॉन्स्टिट्यूशनल मोनार्क कोइना लेरंबा अदुगमा लेबागा से थुपचन किबन नुमित अनि सि लौजरगा सेप्टेम्बर की तांग अहुम दगिना सेप्टेम्बर की तांग 12 फावबा से अकोयना ब्लैक सेप्टेम्बर अमुबा सेप्टेम्बर हाइदना फंबैना मयामदा पांथोकपिनबा अकोयना हाइजरी। कुकी टेररिस्ट सिंगना हौखिबा अगस्त 19 चुराचांदपुर डिस्ट्रिक्ट की ngamkhai लांसिल लकलगा बिष्णुपुर डिस्ट्रिक्ट की मफम कयादा बॉम्ब अमदि नोंमैगी अटैक लेप्तना चथरकपा ngasiga थाना नुमित मरीनी सूरे।
ngasi marini chanba numita kuki gi attack tagi ngathoknaba handuna kapnabada maitei khunja ama nongmai maruna panduna soklaba khunja adugi maming thangjam raju kawi chahi 38 sure mahapubala ward number 2 dagini district hospital bishnupurda pukhatuna laikanaki asokpagi fibam thoina lude haire ngasi kapnaba adu ayuk pung 5 dagi moirang police station na konba fubala maning lokonda kuki terrorist singna horakhibani maitegi khun ngakpa volunteer singna su handuna yamna kanna kapnaki aikhoigi bishnupur paumina pirakpa paugi matung ina khulai aphaba paiba kuki singna hojik pung ahum makai fauba bomb yauna komgi khun hauta khoiren taktagi leptana kapsilakli haide mahatana langjing manbi reserve forest ki umangdagi amadi lengang khun gi mafam kayadagi fubala sunusifai naran saina thamna popi amadi ngangkhalawai tamna bom amadi nongmaina nung chubagum lepa leitana haitharakli haide matam sangna kamna riba bom gi makolna ahalaman kaya amadi school mahairoi kaya aki akhang pokpadagi yom thadoktuna chenakhre haide hojik nongmai kamna riba mafam sing asida mahairoi kaya numit kharadi school kanadre curfew thamkibana hotel dukan amata hangnadre pot leinaba hotnabada miyam wabana loide haide lobukta naknaba ngangkhalawai thamna pokpi naran saina miyan yum thadoktuna safagadaba maphamda nauna lanjenare kuki singna ngarang wireless seta ngasi asi fubalaga thinunggaiga pali tai haina pau pirakpa laikhre haire ngasi yuktagi kaino maning chingdasu nongmai rang khara kapagi makhol tanaki hojik phawgi oinadi lan tawrakpadi leitre Manipur lenga ki puwarida ahan bo oina Indian Army gi masak nairaba officer ama oiramba Colonel 𝐻𝐿𝐻𝐿 retired pu Manipur Police Department ke Senior Superintendent of Police Combat haiba anoba pham ama paihanbagi damak khankhre pham asi chahi 5 gi akaknaba term oigani haina haukiba August 19 da Manipur lenga ki Home Department ke Joint Secretary Rahanuddin Chowdhury na thokiba order aman haide Colonel 𝐻𝐿𝐻𝐿 Senior SP Combat oina appoint taunabagi warep asi haukiba June 19 da phangkiba State Cabinet ki mipham amana lokhibani haide State Cabinet ki warep asi Home Department na yaraba matungda Finance Department kasu tanaduna ayaba loraba matungda appointment order asi thokhibani Colonel 𝐻𝐿𝐻𝐿 pham asigidama khalakbada Manipur miyamgi section kayana taramna okpagi wafam social media da phongdok narakli karagumba kharanadi yaningdaba phongdok pasu yauri Twitter da kanagumba kharana mahak tengnopal amari moreda posting piduna kuki singi mathakta akanba thabak lokhatnaba tawribani haina ibasu yauri Lamdam asida tangdu laitaba puraknaba amadi miyambu ngaksenaba deploy tawriba Indian Army paramilitary force amadi state force singna masa-masagi mathok pangthokpa matamda michang mikhai naiduna pangthokpinaba hana Rajya Sabhagi member oiramba Olympic medalist MC Medicom na appeal directly Union Home Minister Amit Sahada ikiba letter amada MC Medicom na wafam asi phongdokladun hai Manipur da lairiba indigenous tribes singi manungda kom phurup asi khwaidagi pikpa phurup amani loinana lamdam asida lairiba phurup khudingmakka ingna chikna amadi khatna chainaba yaudana lairiba phurup amani Manipur da thokliba irang asida mawong amatada ngasi phawba yaukhiba leite amasung kom hariba phurup asi naga amadi kuki phurup singi manungda chande haina so phongdokhi Manipur da May 3 dagi maitei amasung kuki zo anigi marakta thokliba irang asida kom phurup asi yaude adumoinamak irang asina kom dasu chauna amang ata thokhale panbayai komgi khun amatada bunker saduna khulai paiba volunteers leite komgi khul sing loizing loya da leiba maramna irang thokliba phurup ani makna hairiba kom phurupta thajadabagi mami amadi adumak tari amasung phurup ani asigi marakta kom phurup asi chaptuna leire haina palle letter asina makha taraduna apikwa phurup ama oiriba kom phurup asi
internal administration sonbana amadi makhoigi jagada changsilakpa force amataga lamba panaba ngamloidabana security force singna irang asida yauriba phurup ani asi komge khul lairiba sing asigi manakta changhan bidana basu palli Maitai amasung 𝐒𝐄𝐏𝐲 furup singnasu kom furup asibu thokliba irang asida yauhannaba hotnabiganu amadi kom furupta thazadabagi mawong ama utliba asi tawbiganu komdi icham chamzaba apikpa furup amani loinana irang asida yaude haina phongdarakli irang asi athuba matamda loishinbinaba state amasung central lengakna hotnabiyo haina phongdokhi Amaromda hanagi Rajya Sabha gi MP oiramba MC Mary Komna Center gi luchingba singda hairaga Central Force na ngarang bom amadi nomai kapsil lakpadagi miyoi ani sibani haiba tonga ama sandorakliba asi yumpham yaudaba amadi aranmani haina Communion gi advisor Boys Komna phongdarakli ngasi chekon gi KR Land manakta leiba kom gi church amada pawngi singa unaba amada Boys Komna wapam asi phongdokhibani Mahangna hai August 18 da Khoirentag amadi Naran Sainada 𝐊𝐔𝐷𝐕𝐄 nongmai kapnabagi thaudok amada miyoi ani laikidaba aduga ngarangsu nongmai kapnabada miyoi ani laikidaba asi Mary Komna Central luchingba singda hairaga security force na bong kapani hairiba wapam asi aranbani Mary Komna adugumba wapam amata haikiba leite amasung madu haibagi power su leite haina phongdokhi Miyamna haibadagi ngarang Union Home Minister da memorandum ama email gi kuthangda thakre haina su phongdokhi Mahangna hai kom furup asi apikpa furup amani thokliba irang asida kom furup na karisu tawba ngamde Manipur da leiriba achauba furup singna apikpa kom furup asibu nungsibiduna tonga sandokpiganu Irang asida individual oina saruk yaramba miyoi sing masa masana tekchak puzagadabani haina mamangda su phongdokhiba leire haiki Tang kun sama toigi August ki tang sida rumors sama yam kanna lakwa haiba rumors se koi pangathei haiba kun asi hokiba May 24 su incident ama tu degi kap na mi lekidre ngarang su dumaina ingaba thodok tegi mi ani lekidaba army na kap e tawdi mi ani lekidaba ki thodok tegi masak ngai rebi hai tare Mary Kom MP or wajin ex MP or rebi magi degi kogi central ki leaders sing da hairaga central ki forcing na numaina kapaga bom na kapaga sibani habagi rumors sama chaitor pai tare sum matang chaitor poki adu manung nang akiba malakpadegi koina madugumba sengdok sabani aide wofum se koi Mary Kom na aikiba magi sakti leite central goji ma MP su loi gare magi term last year degi mana haigadaba wofum su leite Aisu haide madu wahom dine koina sengdok chaning basi airiba ngarangi rumor singsi natabani haibasi ngasi Manipur praja sing COSO ki wahom singda mayamda thamje Manipur da hauzik chathariba kuki narco terrorist ke lan asida kuki singna national media da maitaibu lan uhananaba paw sandokliba asigi mayokta malengmi miyamda achumba paw khanghananaba achauba campaign chathariba Republican Party of India ge National General Secretary Maheswar Thongnaujam ge mathakta Assam Rifles na legal notice tharakpa adubu Hairok Part 2 Thokchom Lekai ge Mairapaibi lupna akan mamongda yaningtaba phongdokre Mairapaibi lup asina ngasi Maheswar Thongnaujambu thongna happa oina mahaki kaisamthong da leiba mayumda chatuna mahaki imung manungda sel gi mating su pangkhre mating pangbagi khongchet aduda saruk yakibi Hairok Part 2 Thokchom Lekai Mairapaibi lup ke secretary Khundong Bam Ongbi Gunamani na hai hauzik state asida kuki militant singna landarakpadagi thokliba irang asida kuki singna maitaibu leibak miyamgi mamangda lana uhanaba hotnariba adugi mayokta Maheswar Thongnaujamna achauba thodang lauduna achumba adu karino haibadu leibak miyamda khanghanaba hotnabada achauba thodang lauri Miyamgi damak achauba thodang lauriba miyoi asigi mathakta Assam Rifles na legal notice thaduna case lokhatnaba horakpa asi laibak thibani Maheswar gi mathakta thangatliba case asi athubada lokthokadabani maduna trabadi Hairokki Mairapaibi lup singna su state asigi tongan ba CSO na changsilakpa khongjang da mateng pangnaba semsare aduga hayeng Manipur sinba thungna pangthokadawriba wakat mifamda miyamna su saruk yabiyo haina apil tawkhe Assam
ꯈꯟꯅꯕꯁꯤ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯔꯛꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯇꯥꯖꯈꯔꯦ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯎꯖꯔꯦ ꯑꯗꯨꯅ ꯊꯥ 4 ꯆꯨꯞꯅ ꯑꯩꯈꯣꯏ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯁꯣꯛꯅꯔꯛꯄ ꯂꯥꯟꯐꯝꯁꯤꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯔꯝꯃꯤ ꯃꯩꯇꯩꯅ ꯃꯦꯖꯣꯔꯤꯇꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯃꯩꯇꯩꯁꯤꯡ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯟꯊꯕ ꯃꯑꯣꯡꯗ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯠꯅꯕ ꯍꯧꯔꯨꯗꯦ ꯍꯧꯕꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤꯅꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯒ ꯄꯥꯡꯊꯣꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔꯦ ꯃꯩꯇꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ मालेमसीदा मसक तापीरिबा लेप लेतना इसम थौन होटनबिरकेबा महेशबु ngasi अखोइन म्यामना अमत्त ओइना मसक खंबिबा माना तौरिबा थबकसिदा हेना थौना फिफम थोई खंजदुना अखोइ हैरोक्ति मा मरा पाइबि लुकना मंगोदा इंकरेज ओइनबा थौनाना वहाइना मंगोदा मतेंग पांगो लाक्सबनि मंगोदा अकत्तबा मखल अमत्तगी करिगो मखल अमत्तगी डिस्टर्बेंस अमत्त पिबि यारोय अमदि करिगुबा मखल अमत्तरा मंगोदा लीगल एक्शन करिगुबा इंटरफेयर अमत्त तौबा यारोय हाइदा अखोइ मरा पाइबि पुरोंना मागिदा लेकनि हाबसे अखोइ म्यामना थबजगे ꯍꯧꯈꯤꯕ ꯑꯣꯒꯁꯠ 30ꯗ ꯀꯦꯃꯣꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯀ꯭ꯌꯨꯀꯦ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯁꯣꯏꯕꯝ ꯔꯖꯤꯕ ꯑꯄꯣꯛꯄ ꯁꯣꯏꯕꯝ ꯑꯄꯥꯕꯤ ꯁꯒꯣꯜꯕꯟ ꯊꯤꯡꯉꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯔꯖꯤꯕ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯀꯥꯃꯦꯡ-ꯆꯤꯡꯆꯦꯞꯇꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯒꯤ ꯃꯊꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯣꯇꯤꯁ ꯑꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯔꯣꯅꯦꯜ ꯆꯟꯗ꯭ꯔ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯜꯂꯥꯎ ꯂꯥꯎꯔꯤꯕ ꯃꯍꯦꯁꯣꯔꯒꯤ ꯃꯊꯛꯇ ꯊꯝꯂꯛꯂꯤꯕ ꯅꯣꯇꯤꯁ ꯑꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ FFMꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯒꯅꯤ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯒꯤꯜꯗꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤ ꯅꯔꯥꯟ ꯁꯩꯅꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯄꯨꯂꯤꯁ ꯌꯥꯎꯗꯅ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯇꯣꯇꯦꯂꯤ ꯐꯦꯜ ꯑꯣꯏꯔꯦ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯜꯒꯤ ꯀꯟꯚꯦꯅꯔ ꯊꯣꯡꯉꯥꯝ ꯗꯥꯔꯥꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯟꯚꯦꯅꯔ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯃꯗ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤ CSOꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯕ ꯑꯁꯤꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯏꯃꯥꯁꯤꯡꯅ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤ ꯏꯃꯥꯁꯤꯡꯅ ꯆꯔꯥ ꯍꯦꯜꯂꯤꯕ ꯃꯐꯝꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯅꯤ ꯄꯨꯔꯛꯂꯝꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯃꯃꯥꯡꯗ ꯊꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 28ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤ ꯑꯦꯖꯦꯟꯗꯥ ꯐꯥꯎꯕ ꯄꯨꯊꯣꯔꯛꯇꯅ ꯁꯨꯝꯅꯈꯛꯀꯤ ꯃꯤꯅꯤꯠ 12 ꯈꯛꯇꯪ ꯐꯝꯃꯒ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯍꯋꯥꯏ ꯃꯤꯔꯦꯜꯒꯤ ꯋꯨꯃꯦꯟ ꯋꯤꯡꯅ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯑꯥꯒꯁꯠꯀꯤ ꯇꯥꯡ 30ꯗꯒꯤꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯐꯥꯁꯇꯤꯡ ꯑꯟꯇꯨ ꯗꯦꯠꯁꯤ ꯄꯥꯡꯊꯣꯛꯆꯔꯒ ꯂꯥꯛꯏ ꯁꯤꯡꯖꯃꯩ ꯊꯣꯡꯋꯥꯡꯃꯒꯤ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯔꯣꯝ ꯊꯪꯕ ꯃꯥꯏꯊꯤꯡ ꯁꯦꯠꯇ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯄꯅꯤ ꯂꯩꯉꯥꯛꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯄꯨꯔꯥ ꯇꯣꯇꯦꯂꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯉꯔꯥꯡꯒꯤ ꯏꯄꯤꯁꯣꯗꯇꯨꯅꯁꯨ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯦ ꯃꯗꯨꯗꯤ ꯅꯔꯥꯟ ꯁꯩꯅꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯄꯨꯂꯤꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯅꯥꯏꯒꯤ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤ ꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯏꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯒꯤ ꯃꯈꯣꯏꯒꯤ ꯗꯦꯗ ꯕꯣꯗꯤꯗꯣ ꯂꯪꯖꯥ ꯀ꯭ꯋꯥꯛꯅ ꯆꯥꯈ꯭ꯔꯁꯅꯣꯅ ꯃꯁꯤꯒꯤ ꯂꯩꯉꯥꯛꯅ
हुंदोगा थम्मे डेड बॉडी अनीदुदा मणिपुर लेंगांग इकाई खुन उत्ते हाइबसिगी तब चाबा प्रमाण से फाइदल लेरे हाइब पोतने हाइजरिसे अखोना सरकार दा रिक्वेस्ट तौगदबदि अखोना ngasi चंजलिबो खुंजनसे डेमोक्रेटिक ओइबा याम शांति आंदोलन हाइबदो चंजन हाइबनि बसैसिदा सरकारना करिगुंबा चंजलिबो खुंजनसिदा नत्तबा थोंग यालिंगतबा तौरगदि अखोसिदगी हेना अदुम हेना चंजलकनि अखोना चंजलिबो खुंजनसे सरकारनसु दैरिबो सियोसो म्यामनसु खंबम थोकनि मरमदि बी अमना पपुंजि चुपबो इमा अमना तराय हेलगा चंजलिबो खुंजनसे सैसे यामना खोगी सेंटर देगी वॉल देगी रिजोल्यूशन अमा नाइबे मथौ नतेबा सिदी मोय ना मसाना सिम्पेथी दु पोगा पवम थोप थुदांग तो तौगदबनेबा अदु ngasi बो तौदे खुदांग चरा हिंद्रे हिंद्रे चरा डायरेक्ट चरा हिंब चंजले सी बौता सरकार सु सियो सु वही अमता हाइदेबा सी यामना मोयना वखल खंदबिरगा अमुतंदी अखोगी लेबाक से कलहोबा हाबा पोसे अखोई पुनमंग थमिनसे हाबा थाबुम अमा चथगदबा लम्यानबा हिजम इराबोट निंगसिंग थौरम मपुंग फाना पांगथोकनबा प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCM गे मीटिंग मखादा लम्यानबा इराबोट निंगसिंग थौरम ऑब्जर्वेशन कमिटी लिंटोक कौबा लुप अमा सेमख्रे PPCM गे कन्वेनर फैरोइजम नंदो लुवांग लिंटोक की कन्वेनर 𝐂𝐻𝐃 लुवांग यावना लुचिंगबा क्याना सरुक यादुना ngarang waheng lekai da committee asi sembaga loinana ngarang dagi lamyanba hizam irabot ke thabum हौदोक्तुना महाकी फोटो दा लेसुकटकी थौरम अदुगा मरी लेनना फैरोइजम नंदो लुवांगना हाई सेप्टेम्बर था असि लम्यानबा हिजम इराबोट के पुंसी अमदि महाकना मियामगी दमक चंगसिनखिबा खोंजंगा मरी लेनबा थाबुमनी सेप्टेम्बर 18 गी फुंदोंग बमगी थौदोक्तगी महाक अंडरग्राउंड ताखिबा सेप्टेम्बर 13 ता महाक लेखिदे अमदि सेप्टेम्बर 19 दा ताइबंगदा खोंदारखी हारिबा नुमित सिंह असिगे मथक्ता तोंगान बा खोंजंग कयादा सरुक याखी मरु ओइबा थाबुम असि कुपना नैनरगा लम्यानबगी मतिक मगुन हेना खंगलकनी लम्यानबना मियामगी दमक्ता MLA ओइबा तोक्तुना मिरोत ताखिबा लौमी सिंगी याइफनबा अमदी लमदम सिदा पोथोक हेंगतनबा होटनखिबा अदुगा हौजिकना लौमी सिंगना चिंखोंग चिंयादा लौ उबगी महुता इखेंग ओइना ताबा थवाई थाबगे फिबमदा लाखलिबा असिदा लेंगाकपा सिंगना मियामगी करी याइफनबा होटनबिरी हंखे सेक्रेटरी फोर्स सिंगना चुराचानपुर डिस्ट्रिक्ट के तोंगान बा मफम अहुमदा कॉमिंग ऑपरेशन चथबदा यामलबा खुलाई सिंह फगखरे हाइरी संगाईकोट पुलिस ना 36 AR 49 ITBP अमदी 3rd Jagrif Indian Army ge apunba kangbu amaga loinana ngarang ayuk pung 8 dagi hauduna numit yung pung 12 minute kun lom chatpa fawba Khengmol amadi masigi akoibada leiba mafam singda operation chathaki loinana operation aduda Khengmol village ke umang amadagi country med pam kun yoche amasung gunpowder gram chamnga SBBL nongmai ani DBBL nongmai ama amasung SBBL amadi DBBL ge madukun phagat pangam khre hairi amaromda haukiba August kuntra da akaknaba pau ama phangbadagi Churachandpur district headquarter ge Tuibong area da 36 AR ge kalam yauna Churachandpur district police ki team amaga loinana ayuk pung 3:30 dagi pung 8 phawa operation chathaki operation aduda Tuibong gi Sabat Bank manak nakna leiba umang amadagi arms kote gi district headquarter dagi huran khiba tear gas gun ama tear gas maru kunithoi phagat pangam khre hairi Atopo operation amada Churachandpur police station ge team ani 27th AR amasung 48 11 13 ITBP gi E company amadi CRPF ki 238 battalion ge D company ga punna khutsam naduna Khomawi amasung battle village amadi tainana leiba mafam singda ayupung tara dagi ama fawba operation chathaki baga loinana yum nifu manga verify tawki mipa mipun amasung khutlai phagatpadi lekhide hairi Kamkhan Swan Housing Hariba Kuki Nupa Asigi case asi High Court of Manipur ge advocate Soraisam Chitaranjan na paikiba leite haina fongdokre Wafam asing asi Manipur Press Club da pangthokiba paugi mepam amada mahak masamak na fongdokibani Kuki amagi case ama maitei machana pai haiduna viral oikiba adugi matangda advocate masana fongdorapada Kamkhan Swan Housing kauba
kuki nupa asigi case ama Supreme Court ta thangalakhi case adubu pairiba Supreme Court ke advocate Anand Grove na numit 15 gi oiba matam piduna case adu Manipur High Court ta tharakhi Advocate Anand Grove na case asi mangonda assist tawnabagidamak mahak masada hairaki adubo hauzik Manipur gi leiriba fibam asida mahakna assist tawba khudong charoi haina mahak senior ama oiriba Advocate Anand Grove ta haike madudagi case asigi file ama tawnaba Anand Grove na khangalaki senior amana hairakpa wafam oibana case adu file tawkiba khaktani case adu mahakna paikhiba leite haina sengdokpaga loinana matungda asigumba thabak asi amuk hana tawzaroi haike अने तौजबदी आई सेनियरदी हिकोप याद अमखक लेबरिना अने मदु फाइल तौजबनी केसुदा आइगा मदु मरी लेनब केनो नके दुछि आइदा तु केसु लौथोक छरे आई सामुक समैतेनी आई कम्युनिटी ओइबकी केनो सोकनबा नतगा प्रोफेसर सानदगे खुदों चाबा खरा फंगनबा अदुगी तौबरु बाबा फमदुम लेजदे अने म्याम दसु रंग दस चोइस हिकोचबनी अने तौजरी बिसा आई सेनियरदी एक्सिस्ट तौजबनी केसु अने चथागतबा अने पुरा दिल तौबनते हाबसे मणिपुर म्यामदी मरुइना आई कम्युनिटी ओइजरिबा मैतेदी नुसिरबा बरबा पांसिलो फाकिदि नमकी हंगदो बिको पट छोपा सेंटिमेंट छोकिबदो आई थमोदगी सुयाम नुमाइजदे सुम थौदो छिबा तुम नाउ सोनजरवा हाबदी हाजब सै म्याम थाबजरी बगु तुम लेबा सुम्याम सु बाकी गनि नै खंजै एम कुल फैरमजै August Contrada Senjam Khunau Ibudau Kobrugi Haraubungda Poirel Leimerol Meira Paibi Apunba Manipur ge President Longzam Memchobi Amadi All Manipur Women's Voluntary Association Amawowa ge President Yumkhaibam Kunjarani Anina Mayai Tangbalda Phamduna Pangthokiba Thauram Amada All Manipur Women's Voluntary Association Amawowa Senjam Khunau Unit Hangdokre Chahi ani thau pugadaba Senjam Khunau Unit asigi President, Vice President, Secretary amadi Treasurer oina mathang sitna thokchom nanaubi maibam neha ngangbam Bijapati amadi Senjam Sanahanbi yauna punna thaupuba miyoi 18 khankre haina All Manipur Women's Voluntary ge General Secretary KSH Sujatana Thadropa Cherol amana hairi Haukiba August Kunmapanda Naran Sainada Logi Hidakapa Chachaba Maitei Mitramda Kuki Militant Singna Nomai Kapsinduna Landarapada Kul Ngakpada Saruk Yaruba 𝐿𝐒𝐈𝐿 Singh Nomaina Panduna Sokiba Singh Adugi Manungda Hauzik Siza Hospital da Lying Duna Leiriba Thawal Sabantongba Dagi Nongtongba Thambo Allies Sachikanta Gi Mapamda Maitei Community Joint Coordinating Committee 𝐒𝐄𝐏𝐻𝐈 Hauka amadi Thawbal Khunau Sel oina lupa 10,000 gi mateng pangkhre State asida hauzik thokliba irang asina maram oiraga Thawbal District ki Khangabo ki Rice Research Station da hangba relief camp ta changjafam loduna leiriba miyoi singda Khangabo AC ge tongan ba polling station tara humdoi gi FPS agent tara humdoina ngasi chengbek taret mateng pangkhre chengbek taret adu Khangabo Relief Committee da khutsimnaduna Khangabo AC ge FPS agent KH Biswajit na paumit singda phongdorakpada ngasiga tharaga cheng mateng pangba asi anirak subani mamang thadasu agent sing asina relief camp asimaktada chengbek taret amasu mateng pangkhre makhatanasu agent sing asina mateng pangani haiba wafam phongdoke Sinba koi relief camp de lebiba koi nanjela population da koi namjaba cheng khardang koi bijabagi koi program duni tawjari bisi do mamang gi thasu tawjari aduga hujur running oiba thasi su koi pangthok jabi program aduni Sali besai sigi megi tangahum da drug lalonba narco terrorist kuki terrorist na maram naitana koi mitai community da attack korokba degi koi landin rangba kaya mafam sida haibadi rice research station khangbo da sigasi matangai ra swasi IS di kamsami maka da hangye di bari nik ke masida nasi su tungan ba sel chauraba lam da masigi koi ni kaya na sana phano mate pangak sigi manung chan ngasi su hangabo ke assembly constituency ki manung chan laiba koi session tara hum doigi koi jen tara hum doi da ngasi su koi sara thanga ba kolam jeng pangregli Amaromda Khangabok Relief Camp gi convener TH Nabakumar na asigumba Relief Camp asida changjafam loduna leiriba miyoi singda chengi mateng pangbirakpagidamak thagatpa phongdorakhi
Akampat Idol Girls College ta hangliba relief camp ta leiriba inmate nupi singtagi oiba skill development training program on food processing for women gi thauram ngasi Akampat Torban Khetri Lekai Community Hall da lushinkhre. Training program lushinbagi thauram aduda Agriculture Minister Thongam Biswajit, Manipur Science and Technology Council Mustake ki Director Dr. L. Minakatan Amadi, Mustake ki Secretary MBI School na Athoiba mitunglen oina saruk yakhe. Haukiba August 18 dagi hauduna September ama fauba pangthokiba training program asida saruk yakiba miyoi singda training certificate yantoktuna pukning thogatki. Loinana tongan ba training program kaya ama makhatana pangthoknaba hotnagani haiki. City Police ki DSP athuba matamda transfer natroga suspend togadabani amadi Khwairaman Kaithal phamliba ima singda athuba matamda lale haizagadabani haina Khwairaman Kaithal da ima konthozam Bhanubatina haikre. Wafam asing ngasi Manipur miyamgi punsi Kandanabagi damak thawai thakraba athoba singge thawai yaudraba hakchang purakpa matamda athoba singbu ikai khumnaba uttuna leishu kanaba Khwairaman Kaithalgi ima singna lambigi nak yeta leptuna leiringai cherakta Rapid Action Force ke kangbuna video kapa yaroi hairakpadagi miyamga ngaihak muknaringai cherakta DSP na Kaithal phambi singda gi phone mulaga lan taurabadi mi siba haunabani haina hairakpada Kaithal phambi singna irang hokibani haire. Officer asi atuba matamda Kaithal phambi singi maphamda singdorakadabani singdoraktriba phawba Kaithal phambi ima singna Kaithalda yarektuna tongan ba khongjang kaya changsinkigani haiki. Mai mafam segi lauthok bigaro akhoi di isane na khalom badi do madi Manipur masagi lauram dara min sima che amate ko andere adini imai be da sinanga da bani sita go da mini haibse ma enter takhana idre adini yilawmi gi mi oirandra mali mase ima gi na ma bu sei ma ante tahan ba pandre cha ma mayam de prasar saru rabra adini akhoi di haibum khangdre akhoi gi da mata mana akhoi gi da ma sa mana akhoi je isu le na khalle adini ma se akhoi Mana dress masih bagi magi kinuma kini sana nak kini kan bani. Adu masih masih punya kupang nak taram bayai. Adu ma dress masih li bani na. Maya musiloy na magi damu tak punya makan kan bani. Manipur Police Control Room dagi Thoglakpa Cherol amada hauzik social media da lonfai 𝐒𝐄𝐏𝐻𝐿 amadi sugnugi mafam singda attack chatharakle haina sandorakli ba ase aranba wafam ni hairi. Lonfai amadi 𝐒𝐄𝐶 kulai paiba singi marakta nongmai khara kapna kiba lei adumoinamak ꯀꯥꯡꯚꯥꯏ ꯑꯃꯁꯨꯡ ꯁꯨꯒꯅꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯂꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯥꯛꯇ ꯂꯩꯕ Mi leinadraba yum ama kuki mopni thazaba masak khangdaba miyot kharana ngarang numidang mai tharambadagi army kangbu amana matam chana changsinduna kanba ngamkhre thodok adu ngarang numidang pung 6:30 tabada chingmang khunda mathau taduda leiba army personal kangbu amana yum amadagi maikhu chawna karakpa ubadagi changsinduna yenglubada mai thaba horamba thengnakhi Kudakta army troops singna ising tanki ahum sizinaduna mai adubu kanke. Mai tharambagi thodok aduda chenaba miyoi sing phalnaba army gi maikaidagi thi humbagi thabak chathaki. Thodok adugi matangda army gi maikaidagi mari leinaba police ta paw supi ke hairi. DM College of Teacher Education DMCTE Imphal gi chatliba chahi sigi anova academic session 2023-25 ki induction cum orientation program ngasi pangthokre. Faculty members sing na nauna ming chalakraba mahairoi sing oja singa sakhang maikhang na ki. College sige multipurpose hall da pangthokiba thauram aduda principal Dr. R.K. Lokendra na haikebada pangthokliba thauram asina nauna B.Ed first semester da tamgadoriba trainee singa oja singa apaba mari thamba ngamlagani. Ozagi sinphamda kathokpaga loinana mahairoi sing bu takpi tambibada achoba thodang logadabani haiba wafam thamki.
Class Chang Naina Yaudana Oza Singdagi Losing Lonabasu Anoba Trainee Singda Pautak Piki. MU-na Laudana Pangthokiba B.Ed exam 2022 da College Sige Oina Makok Thongba Ngamlakraba Trainee Ahum Rajkumari Rekhasana Wahimbam Josima Devi Amadi 𝐁𝐿𝐈𝐏𝐷𝐸 Joystree Devi da College Sige Founder Principal 𝐊𝐔𝐍𝐅𝐈𝐏𝐷𝐸 𝐒𝐄𝐏𝐏𝐈𝐍𝐷 Mingda Mahaki Machanupi Former Principal Srimati 𝐴𝐾 Surodoni Devi na Katpa Taruk Suba 𝐴𝐾 𝐒𝐿𝐈𝐏𝐷 Meritorious Cast Award Lanthokduna 𝐒𝐄𝐏𝐲 Utke. College Sige Faculty Member Dr. Anita Kangabamna College Sige Chatna Kanglon Singh Matangda Haikibaga Loinana Dr. Konika Khuraizamna B.Ed syllabus amadi curriculum ki matangda highlight tawduna sugaina takhi. Anoba UGC ki guidelines matung ina college amadi university da nauna karakpa mahairoi singda tangai padana tawdaba yadaba induction program ki thauram asina general line da leirambadagi professional line da lakpada yetnagadaba khudong chadaba kaya adusu karamna mayok nagani haibagi matangda kupna nainaki. Miyamgi section Karana Pangul Furupta Marasiba Amadi Ikaiba Piba Nongmagi Hengalakliba Ase Akan Mamongda Condemn Tawi Haina All Manipur Muslim Students Organization AMSO Amadi Delhi Association for Manipur Muslim Students DAMS na Fong directly. DAMS ki President Fusam Amin Saha Amasung AMSO gi President 𝐾𝐻𝐈𝐏 na punna sign tawduna thadropa cherol amana hai Manipur da thokliba irang ase lakshinanaba center amadi state lengakta taksinduna lakliba furup amada ngaihak leitana marasiba amasung mioi amana phataba tawraga furup amabu punna chentahanba asi yaningde Phataba tawramliba mioi adubu masak khangdok minaduna cheirak pigadabani adumainamang maitei singge marakta section kharana ayamba matamda pangal singa kuki singa mating pangi angang phabada chene haiduna tattana marasiba masida sunatana uripokta nongmagi suraga chazaba plastic bottle khunbi pangal nupi ani bu huran bani haiduna video record tawraga pangal furupki mayokta miyangbi pukning social media ki khuthangda chingsina ba hotnaba amadi media na so achum aran khangdana pangal gi mayokta thabak tawba manba paw sandokpa yaningde Hariba nupi ani aduga wari sanaraba matungda asengba wari adu miyamda lithokpa matamda thodok aduda cheneriba miyoi sing aduna video adu lawthokhibani thodok asida cheneriba miyoi sing amadi media aduna miyam mangda lale haijarakadabani natrabadi logi oiba action lokhalagani haina mahairoi lop asina phungdorakli aroibada maru oiba paw amuhana Pambaina September ahumdagi kunmathoi fauba Black September oina observe tawgadori miyamna yumthong khuding amadi school khudingda amuba firal chingkhatpiu haina Pambaina appeal tawrakli Bishnupur district ki mafam kayada kuki terrorist singa nomai kamnaba numit marini sure fuwala maning loponda maitei khunja amastokle Amadi Indian Army dagi retired Tauraba Colonel S. Nectarbo Manipur Police Department ke Senior SP Combat oina chahi mangagi term punaba hakri.